Kumza lising amaga chamapan marifu tarani thoida parliamenta Manipuri lolbo India gi constitution gi nipan suba schedule da channaba humfutara nipan lak suba amendment bill pass tawkhiba numit August ki kunbu Manipuri language day Haina Tripura Leingak na Handak Chahisu Palan Tougadouri Leingak education department gi makha da leiba Directorate of Kokborok and other minority languages loisang na senduna numit asi Dr. Shyama Prasad Mukherjee Town Hall da Manipuri language day pangthokani thawramaduda Tripura ge Chief Minister Dr. Manik Sahana chief guest oigani Manipur Leingak ki Art and Culture Minister Tourism Lokena guest of honor oina saruk yagani haidi thawramasi ka mari lainana handak Chahisu gi oina tongan ba lamda saknai raba ozagi sinfam da leiba mioi mari da manapi dunai kai khumna basu utkani manapi dunai kai khumna ba utkadauri ba oza sing adu na sankritan da Dhanbilas taki Salam Brajendra Singh alias Nando Manipuri knowing language teacher da Narayan Kamardagi Gurumayum Nitai Sharma literature da Dharmanagar dagi Samurai Latpam Ongbi Gurumayum Ningol Suradhani Sharma amasung folk song Penada Berimura dagi Selaibam Jivan Senni Thawramasiga mari lainana ayukta holy team yauna rally amasu pangthokani hairi loinana tongan ba cultural team tarani thoina makhal mathel gi thawram sing pangthokani hairi